Olah sabri ke dari jauh nak kia. Kau ni driver, driver. Jadi. Hey driver jadi. Chalo. Chalo start karo. Pilih kono tahu. Mana mau di nemo? Nak kau itu spesial tak cuma siapa yang penggal. Go. No sir. Now This is Litan Bridge. As you can see, we are standing on Mongkut Chepu sides of the bridge. Look at that fresh fire that they have set to houses. And since morning, they have even started firing automatic weapons. Last night, I think around 1:32 a.m., they came all the way from that area. I don't know how the security persons, they let them gather in such a huge number. They marched down from that IB area towards Mongkut Chepu, attempting to break into our village. Since the beginning of this issue, Mongkut Chepu was nowhere in the picture. However, we have to react to defend our village and our people. See, look at the firing. You can hear it. Sena bahum phari police control room gi sirola mana Shingjamai police station koliba lilong sajing da bomb pokhai halamba thaudoki matang lokhat pa case ki investigation sa tharakpada Sena ba KCP apun bigi keder Imphal West amasum east ki tuan mafam singdagi phare haina phungdorakli sirola sigi matungina phara ba singdi sanamaya lekai digi leislam bolu sei kunthraga mapan lalamung takhelamam lekai digi puyamsa deveni makhoi ani Watham crossing the Gipabane Duga, Kurai Kongpal Sazo Lekai digi Ningthosum Salamba Sekun Gamapana, Kewa Bazar de Gipavane Hadi, Makoi de Maruti Zips MN01AK 3615 Maru Taragatri Java .45 ki pistolama, mobile phone ahum, lupa Chaniga Kunyoramba wallet ama, Aadhaar card ama masum, screwdriver ama, Shikalama amasum, notebook sing yawn ate polam singsu, recover tawrehadi. Litana curfew thamkiba lamunarakpa power uthoknarakpadigi irang tholakpani Manipuri yamna ngallingai de naga natragana kuki haibo hai sileramdi matamgi matugina apik ko furupsing asi mapangal kan lehanabigi panamda naga gi rusing bakhara masung kuki gi rusing bakharana naga natragana kuki haibasi umbrella organization amamam oina singmanaraki Manipura hujik naga ni hairib kanglup singasi amaga loan phauna basunati Saksa yuthak amasum nat ki param kya sukhi anabana pikthali Major Naga group singda Tangkhul Mau Maram Paumai Zeme Rongmai Kabui Liangmai Anal Maring Sothe Thangal Monsang Moyon amasu Tarau haibane sing proof sing asini koki haibasina kona semlakpa umbrella organization amani masi Kanglup amanati apik pa Kanglup proof mayam ama punsilaga semba umbrella organization amani masli yariba
ꯒ꯭ꯔꯨꯞꯁꯤꯡꯗꯤ ꯊꯥꯗꯧ, ꯄꯥꯏꯇꯦ, ꯃꯥꯔ, ꯕꯥꯏꯐꯩ, ꯒꯥꯡꯇꯦ, ꯁꯤꯝꯇꯦ, ꯖꯧ, ꯀꯣꯝ, ꯑꯅꯥꯜ, ꯆꯤꯔꯨ, ꯈꯔꯝ, ꯔꯥꯜꯇꯦ, ꯃꯦꯖꯣ, ꯂꯝꯀꯥꯡ, ꯃꯥꯇꯦ, ꯁꯤꯡꯁꯤꯠ, ꯇꯥꯔꯥꯎ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯨꯀꯤꯒꯤ ꯐꯨꯔꯨꯞꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯊꯥꯗꯧꯗꯤ ꯀꯨꯀꯤ ꯍꯥꯏꯕ ꯑꯝꯕ꯭ꯔꯦꯂꯥ ꯑꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯕꯁꯨ ꯌꯥꯎꯏ꯫ ꯑꯅꯥꯜ, ꯆꯤꯔꯨ, ꯈꯔꯝ, ꯂꯝꯀꯥꯡꯅꯆꯤꯡꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯁꯨ ꯀꯨꯀꯤ ꯅꯠꯇꯦ, ꯅꯥꯒꯥ ꯑꯣꯏꯅ ꯂꯩꯕ ꯊꯦꯡꯅꯩ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯀꯣꯝ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯁꯨ ꯅꯥꯒꯥꯗꯁꯨ ꯌꯥꯎꯗꯕ, ꯀꯨꯀꯤꯗꯁꯨ ꯌꯥꯎꯗꯕ ꯐꯨꯔꯨꯞꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯥꯏꯃꯣꯜ ꯍꯥꯏꯕꯁꯤꯁꯨ ꯅꯥꯒꯥꯗ ꯌꯥꯎꯕ ꯈꯔ ꯑꯗꯨꯒ ꯀꯨꯀꯤꯗ ꯇꯤꯟꯕ ꯈꯔ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯍꯥꯏꯕ ꯑꯝꯕ꯭ꯔꯦꯂꯥ ꯑꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏ꯫ ꯃꯤꯖꯣ, ꯖꯧ, ꯃꯥꯔ, ꯄꯥꯏꯇꯦ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯀꯨꯀꯤꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯡꯕꯨꯗ ꯄꯨꯟꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯆꯌꯦꯠꯅꯕ ꯋꯥꯐꯝ ꯃꯌꯥꯝ ꯂꯩꯕꯅ ꯀꯨꯀꯤ ꯍꯥꯏꯕ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯤꯕꯒꯦ, ꯀꯅꯥꯅ ꯌꯥꯎꯗꯕꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯗ ꯂꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯃꯗ ꯃꯩꯇꯩꯁꯤꯡꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤꯉꯩ, ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯅꯔꯝꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩꯁꯤꯡꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯩꯇꯩꯕꯨ ꯃꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯄꯥꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯂꯛꯄꯗ ꯃꯅꯤꯄꯨꯔꯁꯤ ꯌꯧꯔꯛꯏ꯫ ꯑꯄꯨꯟꯕ ꯍꯥꯏꯕꯁꯤꯅ ꯄꯥꯡꯒꯜ ꯑꯣꯏ ꯍꯥꯏꯕ ꯈꯪꯅꯔꯛꯄꯅ ꯑꯄꯤꯛ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡ ꯌꯦꯛꯅꯕ ꯊꯦꯡꯅꯔꯝꯗꯥꯏꯗꯗꯤ ꯄꯨꯟꯁꯤꯟꯅꯔꯤ꯫ ꯃꯁꯤꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯃꯩꯇꯩ ꯈꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯂꯥꯏꯅꯤꯡꯁꯨ ꯃꯥꯅ ꯄꯥꯝꯕ ꯍꯥꯏꯕꯗꯤ ꯍꯤꯟꯗꯨ, ꯁꯅꯥꯃꯍꯤ, ꯈ꯭ꯔꯤꯁꯇꯦꯟ, ꯕꯨꯙꯤꯁꯅꯆꯤꯡꯕ ꯆꯠꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯊꯕꯛ ꯇꯧꯏ꯫ ꯄꯨꯟꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯄꯨꯟꯕꯒꯤ ꯋꯥꯔꯦꯞ ꯂꯩꯇꯦ꯫ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯩꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯔꯕ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯍꯥꯏꯕꯁꯤꯅ ꯑꯀꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯁꯨꯞꯅꯇꯒꯤ ꯏꯁꯇꯦꯠ ꯑꯃꯗ ꯂꯩꯃꯤꯟꯅꯕꯒꯤ ꯊꯧꯒꯜꯂꯣꯟ ꯈꯔ ꯎꯠꯅꯕꯗꯨ ꯅꯠꯇꯅ ꯊꯥꯅꯨꯡꯗ ꯎꯪꯈꯠꯅꯔꯛꯄ ꯑꯗꯨꯝ ꯂꯩ꯫ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯃꯈꯩ ꯏꯪꯊꯅꯔꯒꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯃꯛꯇꯤ ꯌꯥꯗꯦ꯫ ꯑꯗꯨꯒ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇꯁꯨ ꯊꯥꯅꯨꯡꯗ ꯎꯪꯈꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯇꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯗ ꯃꯤꯑꯣꯏ 1,000 ꯍꯦꯟꯅ ꯁꯤꯈꯤꯕ, ꯈꯨꯜ ꯀꯌꯥ ꯑꯃ ꯃꯩ ꯊꯥꯅꯈꯤꯕꯗꯨ ꯇꯞꯅ ꯇꯞꯅ ꯀꯥꯎꯊꯣꯛꯅꯗꯨꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯅꯖꯔꯒꯁꯨ ꯐꯨꯔꯨꯞ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇꯒꯤ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯇꯣꯏꯅ ꯎꯪꯈꯠꯅꯔꯤ꯫ ꯎꯪꯈꯠꯅꯔꯛꯄꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯂꯝ ꯃꯨꯟꯅꯔꯛꯄꯅꯤ꯫ ꯀꯨꯀꯤꯅ ꯀꯨꯀꯤꯒꯤ ꯍꯣꯝꯂꯦꯟꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯥꯎꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯅꯥꯒꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯖꯔꯛꯄ ꯂꯝꯈꯩꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯁꯣꯡ ꯐꯪꯍꯜꯂꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛ ꯅꯣꯡꯃꯩ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯀꯤꯅꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯖꯤꯔꯥꯡꯔꯣꯡ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯔꯤꯕ ꯂꯝꯈꯩ ꯃꯅꯨꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯤꯒꯤ ꯈꯨꯜ ꯑꯗꯨꯗ ꯀꯨꯀꯤꯂꯦꯟ ꯍꯥꯏꯅ ꯊꯥꯖꯤꯜꯂꯝꯕ ꯑꯃꯁꯨꯡ ꯋꯦꯇꯤꯡꯁꯦ ꯊꯨꯒꯥꯏꯔꯝꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯅꯔꯝꯕ ꯖꯔꯃꯟ ꯇꯥꯏꯒꯔ ꯔꯣꯗ ꯅꯥꯒꯥꯁꯤꯡꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤ꯫ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣꯗ ꯂꯝꯕꯤ ꯑꯁꯤ ꯍꯥꯡꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯛꯄꯗꯒꯤ ꯅꯥꯒꯥꯒꯤ ꯂꯨꯞ ꯀꯌꯥꯒ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒ ꯎꯅꯗꯨꯅ ꯂꯝꯕꯤ ꯍꯥꯡꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯒꯤ ꯇꯥꯟꯐꯝ ꯑꯁꯤꯗ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡꯗ ꯅꯧꯅ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯐꯥꯎꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯂꯝꯒꯤ ꯋꯥꯍꯧꯗ ꯊꯪꯅꯅ ꯂꯩꯃꯤꯟꯅꯕ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯑꯃ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨ ꯈꯔꯅ ꯐꯨꯔꯛꯄꯗꯒꯤ ꯊꯤꯅ ꯁꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯕꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯄꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗ KSO, ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯅ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯏꯪꯊꯅ ꯂꯩꯃꯤꯟꯅꯅꯕ ꯑꯄꯤꯜ ꯇꯧꯅꯔꯛꯈꯤ꯫ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯐꯨꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯥꯡꯂꯨꯞ ꯅꯥꯏꯕꯔꯣꯝꯗ ꯄꯨꯊꯣꯔꯛꯇꯅꯕꯁꯨ ꯑꯄꯤꯜ ꯇꯧꯅꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯀꯨꯀꯤꯁꯤꯡꯅꯁꯨ ꯅꯥꯒꯥꯁꯤꯡꯅꯁꯨ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯐꯨꯔꯨꯞ ꯈꯛꯇꯪ ꯈꯟꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯕꯔꯣꯝ ꯈꯛꯇꯗ ꯊꯕꯛ ꯇꯧꯅꯔꯤꯕꯁꯤ ꯆꯨꯝꯗꯦ꯫ ꯂꯝꯒꯤ ꯃꯄꯨꯗꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯩꯈꯣꯏꯗꯤ ꯇꯦꯛꯁ ꯊꯤꯔꯒ ꯂꯝꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯃꯁꯤ ꯀꯨꯀꯤꯂꯦꯟ ꯅꯠꯇꯦ, ꯅꯥꯒꯥꯒꯤ ꯂꯝ ꯅꯠꯇꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯁꯦꯝꯒꯠꯅꯔꯒ ꯄꯥꯡꯒꯜ ꯄꯨꯊꯣꯛꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯥꯛꯁꯤꯜꯂꯛꯇꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯂꯣꯁꯤꯡꯗꯁꯨ ꯆꯠꯅꯍꯟꯁꯤ꯫ ꯏꯔꯥꯡ ꯑꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯂꯦꯕꯥꯅꯟꯗ ꯕꯤꯜꯗꯤꯡ ꯀꯤꯟꯊꯔꯛꯄꯗ ꯃꯤꯑꯣꯏ 13 ꯁꯤꯈ꯭ꯔꯦ꯫
Lebanon gi city amu oiriba Tripoli da thangnana leiba building ani ningkhairakpadigi miyoi taraga mari sikre haina officials singna phungdokre civil defense ngra asiba taraga mari haksang phangraba matungna mi kanba masum thibagi thabak leple haina laukhoki mi kanba masum thibagi thabak sa thaba singna ati akai maraktigi hingliba miyoi nipal laukhokamki civil defense na phungdokpa warol amada block ani leiba building aduda apartment taruk leibani Lebanese Red Cross amasum Emergency Relief Agency singna mi kanba amasum thibigi thabak sing chathaduna lakhibani hanesu pausna makhatana pali Lebanon gi President Joseph Aouna khudaki oina section tharang lokhanaba pauktak pi khibaga loinana rescue operation sing chathaduna mioi sing adubu kananaba pauktak pi khi Poppy maru fangna muthanaba taksinkhri Manipur logi wangbada poppy thabigi thabak chathariba si national security amasum environmental emergency oina lakthoknaba yauna toan wafam sing taksiladuna Dimaite Alliance na Prime Minister Home Minister amasum Manipur gi Chief Minister da taksinkhri Lup asina Prime Minister Union Home Minister amasum Manipur gi Chief Minister da address tawraga igi pasirolamada Pallibu wafamdi poppy thariba sing asi thingnabagi damak security intelligence forest amasum revenue authority sing yauna central task force ama semduna akaknaba matamgi manungda poppy thabigi thabak maruk pangna muthalu narcotics ki thabak te su group sing sena bra haiba kupna yengsilaga kariguma senaram labadi su handu Indo-Myanmar border management hena mapangal kakhat halu amasum enforcement la kholiba thabak thoram sing miyamna matam gi oina khangalu haina demand tawki